ngasi Ccpur da separation from Manipur thaba banner paiduna kuki singna rally chatkhre Nakalamaromda Imphal Eastki Khurai Kendragi Yaral Pata Kuki Singna Songpe Jang haina thonjilame haidi masi yaragadi mayamna Google Map review da sangaga location ase misinformation haina mayamna review tawbiyu haina phongdorakle oil palm thabana forest manghal le haidi base miyamna thajabigano haina MS Khaidemna phongdorakle Manipur da ahanbo ina National Mission on Edible Oil Palm NMEO ofigi makhada Manipur lagakna pakhatpa project ki manungsanna oil palm nursery sara sing puthokadaba Patanjali Foods Limited oil palm nursery ko farm ama garang Thobal district ki Nongpok sekmai khumbi da hangdokre Patanjali Foods Limited na salaigadaba oil palm nursery sample masi hangdokpaga mari lenana NMEO ofigi consultant MS Khaidemna hai oil palm oina India da company street garden mga khaklei masina kona da bana lenga ki ayaba lauraba matung Indonesia Thailand na sengbadagi maru leiduna thanari oil palm sara ama thaba yaba maongda sembada yamdrabada tha tarane thoidagina tarawndo changi paramasna lamdam asida sigumlaba nursery semnaba mafam ama leiba habase yamna laiba phwabani haikhe Sahi chupa mioi kunthra nifusu sara singasi semnabagidamta thabak phangani haike mahana makha tana hai oil palm thabana environment akaiba kaya pi haina kanagumba singna sandokliba ase aranba wafamne India da oil palm gi farming tarokliba ase sahi sam henjilakle ngasi phawba pambi asina environment saitheng pi de haibagi India da report laitre mapan gi lam khara da pambi ase company na thaba yawi aduguma mafamdagi company singaduna apamba moongda oil palm thaba maramna forest ki area Saithing Pibagi Pau Lay Adubo, India the oil palm singasi pata paiba lomi sing khakta the thale, singilam oirabusu, Ningtaugi area the Thai, state forest area the Tabagi Ayaba Pide, Maramasna oil palm farming taubana forest manghalagani haina pungdok naraglibase, Aranba yumpam yaudaba, wapam ne haina sumahana pungdoke. RIMS ki OPD ticketing counter mapam honglagani haide. Regional Institute of Medical Sciences RIMS ki media cell na thadropo cherolamana phongdorokpada ngasidagi hauna institute asigi OPD ticketing counter asi anova OPD block ground floor dagi salaiba hauragani haina phongdokhibane zerosina hai OPD ticketing counter khartanatana medicine OPD surgery OPD cardiology OPD su anova OPD block asidagi chalairagani atopa OPD sing makhataba notice thoktriba phawba ariba OPD block tagi adumak salai khigane lemhoriba department singa si phase 9 na ship tawna ba thorang paikhatle RIMS ko authority na paikhalakliba thabak singa si patient management hena phagatna ba amadi mi sinba hanta hanabane haide Artist sing da akuba miyeng yang haning de haina MLA Susindro na phongdokre artist sing bu artist oina obiu makhogi mathakta lengak na tragalana mioina yengliba akuba miyeng yang haning de haina khurai SG MLA L Susindro na nungnang ba phongdokre wafam si sakna ba saisakpa tapta jayantana layang sangda leibada MLA na yengsen ba lakpa da phongdokhibane mahana hai tapta jayanta stroke tawduna aruba pibam da laikadna re haina social media da thagal libasi aranbani tapta bu nuksi da mio sing na kalakte na khigane hai Tapta Jayantana Ladiba Ras Medicity ki Managing Director Rajan amadi Dr. Singa Unaraba matung MLA Susindro na Paumisung da phongdokhibada miyam gi Tapta Jayanta masa sok thabana maram oiraga layeng sangda sek tawduna laikhibane Tapta gi haksang thoidongna me painingai oidabana amadi aruba anaba laitabana atoba matamda discharge tawbayana leire media da piriba freedom of expression asigumna artist sing da su right asipiduna khunai gi asoiba aranba puthokpada athingba pihaningde khunai gi asoiba aranba kya Tokuna Miam Gimit Mai Uheliba, artist sing as Miana Yokatba Matoktai Haina, MLA Susindro Namakata K. UZ Ahum Pare, Garang Midang Police Control Room na Thadropo Serol Amada Impal West ki tongan bumapam singdagi RPF PLA ki kadar ani Garang Security Force na Pare Hade, Parab Singde Konthozam Awang Lekai dagi, Kakian Paibam, Lokedro Sahiyang Kainipan Amasung, Tiden Pupi Mamang Lekai dagi, Indrajit Ningthozam Allies Angau Sahiyang Kaimatoini Hade, Lokendro na Mayum dagi Pabane Duga Indrajit na RIMS area dagi Pabane Hade, Makoy dagi mobile phone ani, Lupa, Lisingamugatara Yoramba wallet ama, Aadhaar card ani, Tata S Gold Card S01/NC1476 recover tawre hadi amarom dangarang yaripo khoirom mathak lekai dagi wairokpam sanahal allies nongdamba sahini photoru kauba RPF PLA gi kadar amasu mayum dagi phare mangon dagi mobile phone ama recover tawre hanu su zero sinama khatare
Governor Delhi da chatkhre October 3 halakani lengak semagi natte saukhat thaurangi ni hairi. Governor Ajoy Kumar Balana mahusagumna arang Imphal gi Gandhi Memorial Hall da pangthokpa Mahatma Gandhi gi mapok kumon thauram amasung City Convention Center da pangthokiba mamang thagi tara taretagi hauduna chatharakiba Nation First campaign loisinbagi thoramda saruk yaramnaba matung arang nongthil pung ama makhai tarakpada Indigo flight amada Delhi gi damak Imphal thadokre ngarang Imphal da maroiba thoram ani da saruk yaramlaba matung mahana Delhi da chatkhrebasi kari maram gino union lenga kamari lenaba ministry gi Meitei gi mahaku lakna bakhangala kibra natraga mahana Manipur da hojik oiba law and order gi phibam yauna warosin purak triba lan asigi matangda marek sumber report ama union lengakta lan khatnaba chatlibra haiduna khongol lirubada phanglokpa report chingna hai ngarang governor na Imphal gi tongan mafam ani da pangthokpa maroiba thoram ani yawramlaga Delhi da prap chatkhrebasi mahaku union lenga ki Meitei gi kaurakhiba leite adubu numit kharani gi mamangda mahana share lauduna Rajbhavan da pangthokhiba governor in council gi mifam da puthoktuna khanakiba Manipur gi sakhwat thaurangi matangda sanggadaba sel yauna loisingadaba procedure sik loisilunaba chatpani haidi Miyam gi damaka thoklaba MLA Ranjit Pulana lamjung biganu hana development committee kaksing khunau na phongdorakre sugunu assembly constituency gi MLA ke Ranjit na kaksing khunau kaithel nau na sana bagi thaurang torpada kaithel sapham gi matang da sayat na bathohan khibada matamdu da maru oiba lusungba ama oikiba sadol gi advisor na mahak masakhang na khangna marana gi interest kharagi damak Manipur miyam gi lusungba sibu hunduna miyam da lan haijin ba amasung lamjung bagi thabak tobi kanu haina kaksing khunau gi development committee Secretary T.S. Rishikesh na paungbising da phongdokre ngarang kaksing khunau da pangthokpa paugi me phamda mahana high integrated development small and medium town scheme gi makada kaksing khunau kaithel nau na sana ba thorang torpada kaithel sapham gi sayat na ba thorakpada MLA K Ranjit na khul kaibagi mohutta kaithel sadabana hen phai haibaga wakhalonda matamdu da DPR thadabadagi fund adu lengak ta hanjin khibani kaithel sanaba sel adu kanamatana sijina khibalaite saukhat thorang lup chathol kaksing khunau na development gi thabak sing thinjin khiduna ngasidagi chahi tarare thoi tarawndo gi mamang da leramba planning amakhak puthoktuna ningsing lakliba si development committee na su yai phanabani khanduna thagali atubu committee na haining badi chahi tarane thoi tarawndo gi mamang gi program amakhakti ningsing laga kumja 2021 da matamdu gi chief minister na kaksing khunau municipal council gi office building sabigani haiduna mahana urep tamkhiba adudi Zathol na kautoklaba male haike municipal office ase sanaba minister na urep tamlamlaba nung adude ngasinapi singnana songjenduna mongsong on khibadagi mafam adu thiba khangdona leide asigumba kaya ase Zathol na ubidra bra haida so hanke Rishikesh na makha tana hai umathel gi miyamda jamabandi patapi diba adu mari lenaba settlement office na patapi ba yare haiduna pikhibane pata adu MLA natraga minister na piba yabanate haujik su patadar singduna masamasa gi tax thizaribane Hairaduna analayang gi matang da su kaksing khunau gi PHC asigi leifam thokpa doctor amade nurse matiksana thamduna PHC gi amagi leifam thokpa sin weraglibane haiki MLA K Ranjit na sahi kun hena miyam gi mihut oina thabak torakpada Zathol na kaksing khunau da development gi thauran singda ta sengna maning halle hairagadi media gi khuthang da panghai da haina bagi mohutta public platform amada miyam na witness ohenduna MLA na kadai phawa miyam gi thabak tauki amasung pangthok khidabana kayano habidu open debate oina tawno si haiki India da pung khudingi lauba ama society tauri haina NCRB na phongdorakre National Crime Record Bureau NCRB gi khwaidagi nobo report amagi matungina kumja 2023 da pungja khudingi farm sector da leba lomi amamam suicide tawduna siri haina thamlakre report aduna udliba ase agriculture sector da leba masing yamlaba miyoi singi mathakta economic gi oiba asoba stress ama mayoknari haiba asine khwaidagi yamna suicide victim oiriba state adu Maharashtra na oide mafam adu da apunba suicide tawduna siba lauba singi manungda sada 38.5 oide makoi gi hek mathang da Karnataka dana sada 22.5 oide Andhra Pradesh da sada 8.6 Madhya Pradesh da 7.2 aduga Tamil Nadu dana 5.9 oide haidi hairiba state sing asi matam amada agriculture gi oiba hiram da yamna mangjil tharamba ngaktane aduba haujikti awaba amasung laita lairabagi masungna hengalaktuna hanagi phibam aduga ona taina bada laklibane data adu da makhatana udliba figure mana suicide tawbagi sang ase kumja 2022 dagi 2023 na khare hanthakhe adubu
mafam amasung suicide tawbagi maong adudi hongba leitri kumja 2023 da farming sector da punna lomi lising taraga satret marfu taruk suicide tawraga siki hariba masing asi India gi oina punna suicide ta siki ba mioi lak amaga lising humudra mathoi samri ga tarani pan gi manungda sada 6.3 oiribani laiba asigi apunba suicide tawraga sibagi sang adugi manungda sada nifu homdoi di loba singni madugi manungda nupana lising mariga songa yankai homdoi aduga nupina samaga kuntra taret oidi state kharadana suicide tawbagi sang asi wangkhalabasu khara amadadi suicide ki report amata phangdabasu yawi West Bengal, Bihar, Odisha, Jharkhand, Himachal Pradesh, Arunachal Pradesh, Goa, Manipur, Mizoram, Nagaland, Tripura, Sandinagar, Delhi amasung Lakshadweep ti lawubasing suicide tawbagi report amata leite haidi kumja 2022 da farm sector da suicide tawbagi sang asi sangdamnabada wangna leiri punna mioi lising taramathoi ga sani mawdra siki madada lawubana lising mga ga sani somna taret ni aduga agriculture labor singna lising taruka subna marfu go humdoi oiki lawuba lising mga ga sani somna taret ki manungda nupa lising mariga samapan mawdra mapan oiraga nupina sani ga somna nipan oiki masiga manaba maongda agriculture labor singi manungda apunba suicide lising tarukka subna marfu humdoi gi manungda nupana lising mga ga samri humudra ni thoini aduga nupina satruka taramathoi oiki hairi Malik Arjun Kharge pacemaker implantation ki treatment chatkhre hairi All India Congress Committee AICC ki President Malik Arjun Kharge sahi marfu humdoi garang Bengaluru da leba private hospital amada pacemaker implantation ki treatment mai pak chatkhre hairi haukiba yumsa kaisa numita Congress President ase hospitalized tawkibani adubu numit aduda de Congress lusingba singna mahak lok lai haugi damak pukhatpani haida phongdokhi Malik Arjun Kharge na pacemaker implantation ki treatment mai pak chatkhra matung Prime Minister Modi na telephone taraktuna Kharge da mahaki haksel gi matang da hanglakhi hairi Malik Arjun Kharge gi masanupa Karnataka gi Rural Development amadi Panchayati Raj Minister Priyanka Kharge ga pacemaker implantation procedure adu minor oiba procedure ne amasung hojik Congress President Kharge gi phibam nungsathine oidre haina phongdorakhi mahana makha taraduna hayengdagi hona Congress President Kharge na schedule tawramba thabak thoram sing khudimakta saruk yaba ngamlagani habagi thajaba lei haike